Mimannadraba singbu leingak amadi mari leinaba department na International Person with Disabilities Day numit khaktada ningsinglabara haibase achouba wahang oiri. Mimanadana chahi khuntaruk leiraklaba Khundrakpam Kendra gi Sarouthel Makha leikai dagi Yendrembam Katchai Mimanadaba amagi phangpham thokpa scheme kayagi kanaba phangdana leihoubata nattana phangnaba tanaraba phau pibidabana Mimanadaba se sangal leitrabadi phangpham thokpa phangba yadrabara khana punsi lomba ngaini hinghauri hiramasida Tom TV gi report ama Imphal East ki Khundrakpam Kendra gi manung channel leiba Sarouthel Makha leikai dagi Yendrembam tombisana gi machanupa atonba Yendrembam Katchai poglakpa matamda masagi fibam karisu tawdana poglaklaba matung chahi nipan rom surakpa matamda polioni chingnaba layong amana makhong singba haurakpadagi ngasi fawba Mimannadraba miyoi ama oiduna leiri mama macha khak piklaba khangpoksang amada taibangi awanungai kya khangminaduna hingliba Katchai masagi fibam Mimanadabagi phangpham thokpa phangnaba hotnarabasu ngasi fawba karigumba amata phangdana leiri leingak phana dum khoi hindi ko ba isha hingnaba lambi do bibi ba pa me ben ai thaning na da ba sori ba mayam ji adu ko mating pa pian da ba kai te dungai te mu simi habi da mina kanada harun kanada wakalun wakal pon le te wadi Katchai gi apokpi mamana phungdorakpada Mimannadraba isa sigi phangpham thokpa phangnaba leingak ki mari leinaba department kayagi thongjin da leplure adubu ngasi fawba karigumba amata phangdana leiri Mimanadaba sibu sanga leitrabadi yadabra isa se Mimanadre haina mimang famhandrabadi masagi oina phangpham thokpa sing phangba yadabra haina pendana phongdorakpaga loinana kana leijadraba ikhoina kari phangnaba kanada amuk kari hairuraga karibu kanagadage haina mapu pandraba konsinbinaba leitraba leingak lona thungdraba mafam amada hingba wakatfam leitraba punsi amagum leheuri pokpa de sorak ta ju langang na mu choi bu do wai ko nang bu tau nu ai ga nang lai ngai dai dai na chali du ngai nang hingok de ka bai hingok de no ai le ba nang phari di ko ai na ma ke nang hingok bu punsi dai na thanda ai sum sarang kharang na khala le ne ba il le khate ba ge khudong kya ba sum chahi lira phangdana ba khosana ba do adu gi wakhande de ina khalle ba nakal amaromda Mimannadraba singbu leingak amadi mari leinaba loisang kyana yengsilli hairabasu thengkhang kyada wakatfam leitraba matu sonba kyadi Mimanade haiba leingak asina khangna adumak phangpham thokpa phangdana punsi loikiba yaudaba nate Mimanadaba sibu papla makhoisu miyoiba amana masagi phangpham thokpa sing phangnaba hotnabada karigidamak phangdribano malemsi leiriba miyoiba aikoigi phangphang thokpa phangnaba hotnabada misang sanga leitrabadi phangloidabra Mimanadaba sibu misang sanga leitrabadi Mimanadaba yadabra Mimanadaba gi phangpham thokpa phangnaba Mimanadre haiba asinattana kari karamba amuk mathau taribage Lamdam asida maikai somda leiriba Mimannadraba sing asi media da natraga tongan ba platform sing da makoibu mimang faman ri fawba makoigi oiba phangpham thokpa haksing phangdana leirakba sina Mimanadre haiba khangla fawba makoigi oiba phangpham thokpa sing phangnaba honaning bagi wakalon kaya dagi na thairakpagi mami amatari tanfam asida leingak amadi mendelena loisang singna hiramasigi matang da kupna khantha hudaba yengsel hudaba thoklabadi Mimannadraba sing asina leingak amadi mendelena singi mathakta tongan ba lalong sing sangsil lakadra haibagi su sing nava kaya maike kya dagi dum phongdong nargli Tom TV news ki damak Sarouthel dagi video journalist Sanjoy galuna na paudam jariba yaifaba maite kharibam